ꯃꯌꯥꯝꯗꯨ ꯌꯧ ꯌꯧ ꯇꯧꯔꯒ ꯁꯥꯎꯅ ꯄꯪꯉꯥꯡꯗ ꯉꯥꯡꯂꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯅꯈꯣꯏꯁꯦ ꯐꯅꯗꯤ ꯌꯦꯡꯕꯅꯤꯀꯣ, ꯑꯥꯗ ꯈꯨꯜꯗ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝ ꯆꯪꯂꯒ ꯇꯥꯟꯊꯣꯛꯇꯅ ꯃꯐꯝꯁꯤꯗ ꯂꯩꯐꯝꯗꯤ ꯄꯤꯕꯤꯔꯦ꯫ ꯑꯁꯤ ꯐꯥꯎꯕꯗ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯇꯨꯝꯍꯟꯗꯕ ꯕꯨꯠ ꯄ꯭ꯔꯦꯁ ꯁꯥꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯨꯝꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯁꯥꯕ ꯑꯃꯨꯛ ꯊꯣꯔꯛꯑꯕ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯅ ꯇꯥꯛꯂꯤ ꯖꯦꯝꯁ ꯈꯣꯏꯅ ꯃꯤ ꯇꯥꯗꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯤ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯈꯣꯏꯕꯨ ꯃꯌꯥꯝ ꯆꯪꯂꯒ ꯈꯨꯟꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯍꯦꯟꯔꯤꯁꯨ ꯉꯥꯡꯉꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯃꯕꯨꯛꯇ ꯃꯋꯣꯟ ꯈꯜꯂꯤ꯫ ꯑꯣ, ꯃꯈꯣꯏꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯔꯛꯑꯅꯤ꯫ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯈꯣꯏꯁꯦ ꯌꯦꯡꯕꯁꯤꯗ ꯌꯥꯔꯣꯏꯗ꯭ꯔꯤ, ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯃꯇꯨꯡꯗ ꯍꯦꯛ ꯐꯥꯕꯗ ꯅꯣꯏ ꯍꯤꯡꯉꯣꯏ ꯈꯪꯉꯕ? ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯕꯨ ꯇꯧꯋꯦ ꯈꯪꯂꯁꯨ ꯏꯃꯤꯠꯃꯛꯅ ꯎꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯕ ꯉꯝꯗꯕꯅꯤꯀꯣ꯫ ꯇꯣꯝꯕꯤꯗꯨ ꯃꯔꯣꯟꯅꯒ ꯊꯣꯛꯇꯕꯒ ꯃꯈꯨꯠꯇꯨꯅ ꯏꯪꯒꯤꯠ ꯀꯌꯥ ꯁꯥꯏꯟ ꯀꯌꯥ ꯇꯧꯔꯒ ꯇꯥꯛꯂꯤ꯫ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯇꯣꯝꯕꯤꯒꯤ ꯃꯁꯛ ꯎꯕꯗ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯇꯥ ꯇꯣꯝꯕꯤ, ꯃꯌꯥꯝ ꯆꯪꯂꯒ ꯅꯔꯩꯗꯨ ꯀꯛꯂ ꯐꯥꯎꯕ ꯅꯔꯣꯟ ꯐꯥꯎ ꯊꯣꯛꯇ꯭ꯔꯕꯅꯤ, ꯈꯤꯇꯪꯗꯤ ꯋꯥꯈꯜ ꯈꯜꯂꯣ, ꯍꯟꯗꯛ ꯐꯪꯕ ꯃꯤꯀꯨꯞꯇꯅꯦ ꯅꯈꯣꯏ ꯍꯤꯡꯅꯤꯗꯤ ꯈꯜꯂꯨꯅꯨ꯫ ꯍꯦꯟꯔꯤꯗꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯌꯨꯝꯗꯨꯗ ꯂꯩꯕ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯥꯅꯁꯨ ꯈꯟꯈꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯒꯤ ꯃꯔꯝ꯫ ꯖꯦꯝꯁꯇꯤ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯃꯥꯡꯗ ꯁꯤꯗ ꯅꯠꯇꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯐꯛꯂꯥꯡꯒꯁꯦ ꯂꯣꯏꯔꯦ, ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗꯦ ꯇꯧꯔꯤꯕꯁꯦ, ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯀꯤꯅꯗꯅ꯫ ꯃꯤꯠꯈꯨꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯂꯩꯀꯥꯏꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯒ ꯑꯩꯈꯣꯏꯗ ꯁꯨꯝ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨ ꯍꯅꯨꯕꯤ? ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯈꯪꯉꯔꯣꯏ ꯎꯔꯔꯣꯏꯁꯤꯔꯥ? ꯇꯣꯝꯕꯤꯅ ꯁꯥꯏꯟ ꯇꯧꯔꯒ ꯃꯈꯣꯏꯅ ꯅꯠꯇꯦ ꯑꯇꯣꯞꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯗꯤ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯂꯛꯑꯝꯃꯤ꯫ ꯖꯦꯝꯁꯅ ꯑꯣꯏꯅ ꯃꯌꯥꯝꯗ ꯁꯦꯡꯗꯣꯔꯛꯏ꯫ ꯏꯅꯦꯈꯣꯏ, ꯃꯥꯃꯈꯣꯏ, ꯏꯌꯥꯝꯕꯁꯤꯡ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯄꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯇꯩ ꯅꯠꯇꯦ, ꯍꯧꯖꯤꯛꯁꯨ ꯌꯨꯝꯗ ꯀꯩꯗ ꯂꯩꯕ ꯉꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯅꯠꯇꯦ, ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯃꯨꯊꯤꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥꯅꯅꯤ꯫ ꯍꯩ ꯑꯉꯥꯡ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯅꯃꯤꯠꯃꯛꯅ ꯎꯔꯕꯣ? ꯃꯌꯥꯝꯗꯨꯅ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯦ꯫ ꯑꯣꯟꯁꯤꯜꯂꯒ ꯃꯌꯥꯝ ꯆꯪꯂꯒ ꯐꯨꯒꯦ ꯇꯧꯔꯤ꯫ ꯍꯦꯟꯔꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯛꯄꯗ ꯃꯤꯠꯈꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯃꯃꯤꯠ ꯃꯅꯥꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅꯁꯨ ꯀꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟꯗꯨ ꯃꯌꯥꯝꯗꯨꯗ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄꯒ ꯊꯥꯖꯤꯜꯂꯤꯔ ꯈꯪꯗꯦ ꯀꯩꯅꯣꯝꯁꯨ ꯇꯧꯔꯤ꯫ ꯃꯤꯀꯨꯞꯇꯨꯗꯅꯤ ꯌꯥꯝꯅ ꯉꯥꯡꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯕꯗꯒꯤ ꯐꯝꯊꯔꯛꯏ꯫ ꯃꯌꯥꯝꯗꯨꯁꯨ ꯃꯤꯠꯈꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯎꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯄꯥꯈꯠꯅ ꯑꯣꯝꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨ ꯀꯞꯄꯒ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ꯫ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯄꯥꯈꯠꯇꯨꯅ ꯃꯈꯥ ꯇꯥꯔꯝꯗꯅ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯦꯝꯁꯇꯨ ꯁꯥꯎꯅꯤꯡꯅ ꯄꯥꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯣꯛꯇ꯭ꯔꯤꯕꯣ? ꯑꯩꯈꯣꯏꯁꯦ ꯆꯥꯎꯔꯛꯑ ꯁꯥꯡꯉꯕꯅꯤ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ, ꯈꯤꯇꯪꯗꯤ ꯈꯜꯂꯣ꯫ ꯃꯤꯠꯈꯨꯅ ꯊꯣꯏꯕ, ꯑꯃꯨꯛꯇ ꯇꯞꯊꯧꯁꯦ꯫ ꯖꯦꯝꯁ ꯀꯞꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯁꯤꯗ ꯇꯞꯊꯗꯣꯏꯁꯦ? ꯑꯕꯣ, ꯃꯃꯥꯡꯗꯁꯨ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯇꯤꯟꯁꯤꯠꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯧꯖꯤꯛ ꯈꯔ ꯐꯔꯦ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯅꯨ ꯍꯥꯏꯕ꯭ꯔꯣ? ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯑꯅꯤꯡꯕ ꯇꯧꯔꯒ ꯂꯩꯍꯧꯔꯒꯦꯔꯣ? ꯃꯤꯠꯈꯨꯅ ꯊꯣꯏꯕ, ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯤꯁꯦ꯫ ꯍꯦꯟꯔꯤ ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯀꯨꯔꯨꯞ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯥꯗꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒꯅꯤ ꯀꯤꯕꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯖꯦꯝꯁ ꯃꯄꯤꯗꯨ ꯇꯩꯊꯣꯛꯑꯒ ꯍꯦꯟꯔꯤꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯅꯤꯄꯥ ꯑꯃ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ꯫ ꯍꯦꯟꯔꯤꯅ ꯀꯤꯅ ꯃꯅꯤꯡꯂꯣꯝꯗ ꯍꯟꯗꯣꯛꯏ꯫ ꯇꯧꯔꯛꯏꯕ ꯍꯦꯟꯔꯤꯒꯤ ꯃꯑꯣꯡꯗꯨꯅ ꯍꯦꯟꯅ ꯖꯦꯝꯁ ꯏꯀꯥꯏꯈ꯭ꯔꯦ꯫ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯠꯈꯨ ꯄꯥꯈꯠꯅ ꯊꯣꯏꯕ, ꯀꯗꯥꯏꯗꯅꯣ? ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ, ꯊꯣꯏꯕ꯫ ꯍꯦꯟꯔꯤꯁꯨ ꯖꯦꯝꯁꯀꯤ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯏ꯫ ꯅꯤꯄꯥ,
kaidano? James nungaitana chana. Henry, noi yumda halu fajana. Henry su James tu ikaire haibu khangi. Magi akiva nungaitaba pumnamak losilaga. Taningde wathi tawno. Johnny thina vatawse. Aikoi sumaina leiba yaroi. Nipa, ai tasina sinmu poe. Ngasidi noigi mamangdasu. Ai yam ikaire. Pumnamakse ipa fataba, ahal fataba. Asinane. As nang sidiba matung tawdraga loire kedroge. Law, Johnny do patunungdaga thuatine. Kanano mangjidoise. Henry na thembadagi James tu kharada oirasu ingthara ami. Asumna makoisu Johnny bu thibani haiduna lairon kaya swalaga moibum khongduna laina chelibra haina yingli. Matamdi sumhauki numidang tasilakle adubu Johnny di fangbu kauwa leiramde. Somdana Johnny matomta leirami kanasu leiramde amambaduda kisu yam kijerami. Aibu hingkidu tawrisibo masigi but Jenny se kadaidano mana mangkrise lambi su khangde ai kamai tawdoino huran basingdusu aibu kaimta tibirakte. Henry nang ai nungai yengoba nang aibu sanaraga thawai mangba yaba thabakse tawhanba natra. Numidang tasilakpadagi kadaidano khangdaba akiba khonjel kaya ama taraklami. Mi kapagi nupagi ngangnabagi khonjel kaya tarami. Johnny du tumina amamba kachin amada lotlaga lei. Tanjaduda Jenny du nganglaga paisilai. Pora nangke chana pa. Kanasu leiramdaba du uvada sauningna. Hai kadaida chen khara. Aina pora epayanse phachana thongkhalaka charake khalaka. Johnny du mana tawriba ngangiba mayam du taribani uribani matomta mabukta khalai. Kaino sibu butna ta chalo. Kabui kayoiva oirizala. Jenny apaupidu natrane. Magisi aina sakhara fasabasida thabaton ki type ta pharaga thamaga ai lauke khali oiramni. Nuaini dana khara kesange. Jenny di mai haukai shaure Johnny leiramdabadagi ngangngangdana koithi thiri. Ya aina chathok ta khai thammi. Mana lona chelampa ai aphapa Jenny oiraroi. Ngasetake sahin chapa kapuk kayoipa oirani. Johnny ki nakandagi but macha amana loli ro nangida haidok biroi da iti. Johnny do khangpe khangna laurai. Hoima Jenny Johnny hek ubudagi. Hai nang katai ta chatloi ha na khong to lau trau pi hai pa sa to saraka na punche ke chat panga moi kera. Johnny kina makhongdu makhuna khumaga. Tale ai wo dumaina tawigano ai kaisu seloiba. Hai but macha nang katai ta lai. But macha du tapna kina thorai. Jenny na khektharai. Aina nangwan takari haidami ha maput chen no khaidaka thamlampan natara. But macha duna ai tunga sai khangeba ada mana lotpasida haidokpidabane. Jenny na he nang asiki yen chathongo chana pa yamna thuna. Johnny kina ai thabato nati ai di Johnny ne aduga nang kapakai webra. Kari nang atomaina haidaka hekta yara di ha hai piketa chau nang na iket thapaton oipiyo oijake aina nang ke kap kayoi pa. But macha duna amuk hairami. Adai di ha kabuk kayoi ba naning namang hotong ho natulay makangkok. Jenny du sauna pai rifa yendu laktana but macha du langai. Ai chanang na usatapaya panne kaina khanbara. Amaromdana but singdu kiule falaga training tawri. Mi kian ba isia hektu ya tawraga kian ba yaba nate khanglaba atopa butai ikoi gi but ki timsina hena kihanaba kan hodakatawne. Yosana tombina kaino habirisbo aina bo yo kitang tawra kiuna fan wan tha dawne kem tawa kano master. Karino nang hatura aina hairi sira nang chin pa kong kumba yabra
ha Toro tapna tongsangda chiron torei Ikhoigi master khulakpasya yam sauri Ikhoidasu mina kidrena kamai tawdoino Tongsangna Hey, tumi layo amta ngai khoko. But khulakpadu sauna Jenny dusu mina khara kina ba kiyo hairaga Magi thagi salary walena ngamoina lotkre But machasu pharaga pukre Magi minai oina ba Master Jenny si kamai tawsi haino Khulakpana Mabu phangnaba thigadabane Mabu hek phangbaga aikhoida pau pirao Mayamsu amaga Jenny thinab haina tawnarami Talaktuda muthi thorai aduga nakoi Jenny phanglabra madu kaya kaidawdene atopo ama oina ne asira khale aina but khulakpana amamba wabi kano aina somda yanaba ma semkhre mayamse minamta kidre aduna khara kebinaba muthina handakte makhoigi imungdu ulap tan thokibra natraga mayam changlaga hatkibra amadi soidrabani yare loisilo magi sintha pikro khulakpadu yam kan laurai butsa barangchap tongsangna Amukta ngai di kho angamba. Kai kumba mata haijage. muthina kai leire tongsangna Yamna marau leiba. Thaiba planet daki nupha ma lakhawe. Yamna su machinthi sidanate masaksu asukematik thi. Mabu losinaba angona yathang bibiyo. Ai mabu losinaba me. muthina nangisi mabu pamba ngaurubagadi nateko tongsang ikairap tawna Nachate angamba. Mana ingonda namthak tawrambani. Aduna ai soidana ma hatkani. tanjaduda yosana tombidu Karikumba yawam ta haijage. Angamba. Yo. Haije. Mami nam yaudaba. Sunglass mutang bibiradi. Na haidi nungaija khanida. khulakpadu sauna choloi masi segairageda aina sumbasi haiganu siyade yosana tombidu mathai nuaitana Master, haiji thamoisa. Ajalu kaina kibute. Nam horaga lekhabane. Pisu minam madagi hena. Takhitabate. Amase horaba kainom tawkre. muthina hey toro magisi nangi samdu kiraga chaiting toroga khara sembisu chalo toro masam afavadu nontaraga phagani angamba naya thangsia agi samlang thakta hapjare tongsang maya higalaga Jinbak monba masamdati nung phawba taroye. khulakpadu sauna ya naya kingira ngasi ha somdana Johnny fangtbana kana amata chava thakpa yadna yam wanarami mayumda pau pidoksu hena irang thokadra khana pidre Henryna ekoi asum tawna diarui police haiga mafam chintungna thelase James na nipa karisukana phangoi ekoina moibumo kaibo maiba maibi lighting ka tawraga asu yam thirawa suhawada kari kana giyengo Henry su sawulai yare to kanagi maibi lightino asuma mathong maram khangdaba kokto khunungi koksina kari afabu oidorino karino masida nakoi nuairisa asi sanarga yam thina tukache aisu sumyengmuni bo wa yam haingde asuk chokkhol matam sida kari afabu tawsige kari chokka thawang khona sige na khanbai muhutta Henry ki ngahaki asawa kari su khanthadana hairi ba wahi mayam duda James amadi mitku tombi su yauna ngakni yanglai adubu James kok thaktadi brajata bugum thokre ikaiva nuaitaba pumnamak punsillaga biroinaba mityangga loinana magi matawbu warauna yangchirei karisu haijabadi ngamta tuminna makhongdu thangba huwi Henry su saurin haina wakhal amada leiri sidnate mitku khoi tombi khoi su mangdana leiringai James na
ꯊꯣꯛꯈꯤꯕꯗꯨ ꯎꯍꯧꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯅꯤ ꯍꯦꯟꯔꯤ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯑꯗꯨꯒ ꯖꯦꯝꯁꯄꯨ ꯌꯦꯡꯂꯛꯏ꯫ ꯖꯦꯝꯁ! ꯖꯦꯝꯁ! ꯑꯕꯣ, ꯑꯩꯈꯣꯏ ꯖꯦꯝꯁꯇꯤ? ꯃꯤꯠꯈꯨꯁꯨ ꯀꯣꯏꯔꯩ ꯂꯩꯔꯒ ꯊꯤꯔꯤ꯫ ꯊꯣꯏꯕ, ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ? ꯊꯣꯏꯕ! ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯊꯣꯏꯕꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯅꯪ ꯑꯝꯇ ꯎꯍꯧꯗ꯭ꯔꯕꯣ? ꯍꯦꯟꯔꯤꯅ ꯑꯕꯣ, ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ, ꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯃꯅꯤꯡ ꯃꯌꯥꯗ ꯀꯩꯗ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯤ꯫ ꯍꯦꯟꯔꯤꯁꯨ ꯃꯥꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇ ꯈꯟꯊꯔꯨꯕꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯃ ꯐꯪꯗꯕꯒꯤ ꯋꯥꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯖꯦꯝꯁꯅ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯕ ꯈꯜꯂꯨꯕꯗ ꯀꯩꯅꯣ ꯖꯦꯝꯁ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯨꯞꯅꯤ ꯈꯟꯅ ꯄꯉꯥꯡꯗ ꯉꯥꯡꯉꯨꯔꯦ꯫ ꯃꯁꯤꯗ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯒ ꯃꯐꯝ ꯀꯩꯗ ꯆꯠꯂꯒꯦ? ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯜꯂꯤꯅꯤꯄꯥ꯫ ꯃꯤꯠꯈꯨꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯁꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯃꯁꯨ ꯀꯣꯏꯀꯞ ꯀꯞꯅꯗꯨꯅ ꯖꯦꯝꯁꯀꯤ ꯋꯥꯈꯜꯗ ꯖꯣꯅꯤꯒꯤ ꯚꯥꯞꯀ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯨꯗ ꯇꯣꯝꯕꯤꯅ ꯍꯦꯟꯔꯤꯗ ꯃꯈꯨꯠ ꯍꯨꯝꯅ ꯁꯥꯕ ꯇꯧꯔꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯟꯔꯤꯗꯤ ꯀꯔꯤ ꯍꯥꯏꯅꯣꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯈꯨꯝꯂꯛꯏ꯫ ꯃꯥꯅꯤ, ꯑꯩ ꯑꯥꯔꯠꯇꯒꯤ ꯂꯥꯛꯄꯅꯤ꯫ ꯇꯣꯝꯕꯤꯅ ꯈꯨꯠꯇꯨꯅ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯃꯆꯤꯟꯗ ꯑꯃꯨꯛ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯍꯦꯟꯔꯤ ꯑꯗꯨꯝ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯅꯠꯇꯦꯍꯦ, ꯀꯥꯏꯗꯩꯅꯣ, ꯑꯩꯈꯣꯏ ꯃꯤ ꯆꯥꯗꯤꯌꯦ, ꯆꯥꯛ ꯆꯥꯏ꯫ ꯇꯁꯦꯡꯕꯗꯤ ꯇꯣꯝꯕꯤꯅ ꯆꯥꯛꯇꯨ ꯃꯥꯅ ꯊꯣꯡꯅꯕ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯔꯤꯅ ꯂꯧꯁꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯃꯤꯠꯈꯨ ꯆꯪꯂꯛꯑꯒ ꯏꯕꯨꯡꯉꯣ, ꯆꯥꯛꯁꯦ ꯅꯪꯅ ꯈꯔ ꯊꯣꯡꯂꯝꯃꯣ꯫ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯗꯕ ꯏꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯑꯕꯣꯛꯀ ꯅꯪ ꯄꯥꯕꯒꯅ ꯅꯪꯒꯤ ꯃꯔꯨꯞꯇꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯌꯦꯡꯂꯨꯒꯦ꯫ ꯌꯨꯝꯗꯨꯗ ꯃꯤ ꯃꯌꯥꯝ ꯂꯩꯕꯗ ꯀꯤꯈ꯭ꯔꯕ ꯍꯦꯟꯔꯤ ꯃꯇꯣꯝꯇ ꯆꯥꯛ ꯊꯣꯡꯂꯝꯃꯨ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯑꯕꯣ, ꯑꯩ ꯏꯊꯟꯇ ꯂꯩꯔꯝꯕ ꯉꯝꯃꯣꯏ꯫ ꯆꯥꯛꯀ ꯑꯩ ꯑꯝꯇ ꯆꯥꯅꯤꯡꯗꯦ꯫ ꯑꯩꯁꯨ ꯖꯦꯝꯁ ꯊꯤꯕ ꯂꯥꯛꯀꯦ꯫ ꯅꯠꯇꯦ, ꯑꯗꯨꯝꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯈꯣꯏ ꯊꯕꯛ ꯈꯔꯁꯨ ꯇꯧꯒꯗꯧꯔꯤ꯫ ꯃꯔꯨ ꯑꯣꯏꯅ ꯆꯥꯛꯁꯦ ꯊꯣꯡꯂꯝꯃꯣ ꯏꯕꯨꯡꯉꯣ꯫ ꯂꯩꯆꯥꯛ ꯊꯥꯕ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯑꯅꯤꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ, ꯑꯗꯨꯅ ꯊꯨꯅ ꯊꯣꯡꯂꯝꯃꯨ꯫ ꯍꯦꯟꯔꯤ ꯃꯥ ꯂꯥꯛꯅꯕ ꯃꯇꯣꯝꯇ ꯂꯩꯍꯧꯗꯅꯕ ꯍꯥꯏꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯌꯨꯝꯗ ꯃꯊꯟꯇ ꯂꯩꯍꯧꯕ ꯇꯥꯔꯝꯃꯤ꯫ ꯃꯤꯠꯈꯨꯁꯨ ꯍꯦꯟꯔꯤꯅ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯁꯤꯗꯤ ꯀꯔꯤꯝꯇ ꯈꯟꯒꯅꯨ꯫ ꯁꯦ, ꯑꯕꯣꯛꯅꯅꯦ ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯕ꯭ꯔꯦꯠ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯅꯕ ꯍꯤ ꯌꯥꯏ ꯆꯥꯏꯔꯝꯒꯦꯀꯣ꯫ ꯅꯪꯁꯨ ꯑꯁꯤꯒꯤ ꯂꯩꯏꯁꯤꯒꯤ ꯋꯥꯡꯃꯗ ꯍꯦꯟꯗꯣꯛꯀꯅꯨ꯫ ꯐꯠꯇꯕ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯅꯤꯀꯣ꯫ ꯍꯦꯟꯔꯤꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯐꯥꯟ ꯃꯆꯥ ꯑꯃꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯀꯤꯊꯤ-ꯀꯤꯔꯝ ꯇꯧꯔꯒ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯥꯏꯖꯤꯟꯗ ꯑꯃꯨꯕ ꯑꯃ ꯂꯩꯕꯗꯨ ꯈꯪꯎ ꯎꯔꯛꯏ꯫ ꯄꯥꯈꯠꯅ ꯇꯨꯡꯗ ꯈꯪꯍꯟꯍꯜꯂꯤ꯫ ꯑꯣꯏꯃꯥ! ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯦꯟꯔꯤ ꯑꯃꯨꯛꯁꯨ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯗ ꯎꯔꯤꯕ꯭ꯔꯥ? ꯇꯞꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯆꯐꯨ ꯑꯃꯗꯤ ꯀꯨꯞꯄꯒ ꯊꯝꯃꯤꯕ ꯊꯨꯝꯃꯣꯛ ꯃꯆꯥꯁꯤꯡꯗꯨ ꯑꯗꯨ ꯑꯃꯨꯛ ꯎꯕꯗ ꯃꯤꯍꯨꯜꯒꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯕꯅꯤ꯫ ꯁꯤꯡꯁꯨ ꯇꯧꯔꯒ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯍꯥꯏꯅ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯎ ꯍꯥꯏꯕ ꯀꯨꯏꯅ ꯌꯥꯔꯝꯗꯦ꯫ ꯈꯔ ꯇꯞꯅ ꯆꯥꯛꯄ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯏ꯫ ꯍꯦꯟꯔꯤ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯄꯣꯈꯥꯏꯕꯗꯧꯅ ꯐꯤꯗꯤꯡ ꯆꯣꯡꯈꯠꯂꯛꯏ꯫ ꯀꯔꯝꯕ ꯂꯥꯏꯕꯛꯅꯣ ꯑꯁꯨꯛ ꯋꯥꯕꯁꯤꯕꯨ? ꯑꯩꯕꯨ ꯁꯤꯗꯣꯛꯈ꯭ꯔꯁꯤꯔ ꯈꯪꯗꯦꯅꯦ꯫ ꯑꯁꯤ ꯌꯧꯅ ꯀꯤꯗꯨꯅ ꯈꯥꯡꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯃꯨꯛꯁꯨ ꯀꯦꯗ꯭ꯔꯦꯛ ꯇꯧꯔꯛꯏ꯫ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯌꯥꯝ ꯇꯞꯅ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯐꯛꯂꯥꯡꯗ ꯂꯩꯔꯤꯕ ꯑꯍꯣꯕꯗꯨ ꯎꯕꯗ ꯄꯦꯔꯤ ꯇꯧꯔꯒ ꯑꯁꯤꯕꯨ ꯕꯨꯠꯀꯤ ꯆꯥꯛ ꯂꯪꯐꯝꯗꯨ ꯅꯠꯇ꯭ꯔꯣꯅꯦ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯇꯥꯔꯦ꯫ ꯁꯤꯡꯗꯨꯅ ꯆꯥꯛꯇꯕꯅꯦ꯫ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯐꯩꯅ ꯑꯃꯨꯛ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕ ꯃꯆꯥꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯤꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯤꯟꯗ ꯂꯩꯇꯨꯝ ꯈꯔ ꯆꯥꯎꯕ ꯑꯃ ꯗꯣꯡ ꯂꯥꯎꯅ ꯊꯥꯔꯛꯏ꯫ ꯍꯦꯟꯔꯤ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯂꯒ ꯁꯣꯔꯗꯨ ꯊꯥꯕꯦꯠ ꯍꯣꯜꯂꯒ ꯈꯤꯇꯪ ꯊꯣꯔꯛꯏ꯫ ꯑꯩꯕꯨ ꯆꯦꯟꯈ꯭ꯔꯁꯤꯔꯅꯦ? ꯑꯃꯨꯛ ꯕꯨꯠ ꯃꯌꯥꯝ ꯍꯦꯟꯖꯨ ꯅꯍꯥ ꯍꯥꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯒ ꯍꯥꯠꯈ꯭ꯔꯗꯤ
फरक तानी है अमुकसु खरग थोरई मिटखुना लाइरोन सोलगा चिंगलम लिवा लई तु मा उरमी अदु हेंदोगा चली मान हेक थोपगा अकीब खोजल कयागी साउंग लोइनना पाइसिलपगुम तवी हेनरी अमुकसु हंजिलई मान हेक चंखिबगा तुमिन अमुक लेखिरमी हौजिक मा क्या लाई चिंगलिब लई तुना मरम ओइरगनि हाइबा चंगबदि ngamdribo oirine ai boi tom to kamai leyu haibu khangdeda swai da su yum bam da tade taradi mi da changda leibe yabani kari da sano isor nang na ingon sanariba lila sibu kari maming no lila sanabu haibrabu flop chani di khangdriye you